Naba matam da su tongan hai batare kuki singi tongana amadi leiriba maitai naga singi tongana sumain sum una leiraga nakpak tana bagi mahong da sum tapna leihan ki bagi mahong amakak lakpa oza sai matang oza kamai ta miningi aduga haiba kuki singna reject tor pagi matang da penadre ai ba wapam se sai matang kamai yingbe oza number 1 da akhoi hojik leiriba KUKI Lalhouba singse Bharat Sarkar na KUKI Lalhouba sing samna da KUKI Lalhouba si kanano KUKI Lalhouba sing si Bharat Sarkar ga nongmei kaune ki history leibra leite makoi ni state forces ta na tragana security forces ka lan tong no leibra leite aduna tongan ba reporter lalikta India gi intelligence na akoi KUKI India gi naga Lalhouba sing si counter tong na bagi damakta makoi na pasapi dara tolopi dana KUKI Lalhouba sing semgat ki bene haibasi aya ma tonga lalikta akoi sanji barwani ba lalikta tonga ba report sing da masi khanga ga leirabani moisi akoi as a kanoina use to ne haina ko ana hojikna mu ngasagi naga Lalhouba sing si akoi use to raga sigi leiba la sigi akoi ceasefire gi manung se isda tongan ba divided rule tongna na bagi thawang ka am lei adubu akoi naga singi oiba kano dadi akoi na masi haumin jamina ko rakpa tamina ko akoi lamdam sida chawmina ko hingmina ko oiba su ai makoi dadi adum laba saraudu akoi na makoi da changba ngamdre habisi leire ko adu KUKI singi dadi ngasagi KUKI singi su makoi gi tongan ba lamba ma makoi gi Manipur KUKI singi oiba land ama semge mijo singi su leire ate Nagaland su leire Mizoram ate leire aduna KUKI singi su lamba ba mogi dream to leisure potu hangnana bagi damakta makoi na central forces sing da mateng pangjallaga aikoi gi leiriba Manipur gi ya leiriba asam haibada akoi gi irang haibata le ko asam haibada akoi Manipur gi leiriba Lalhouba sing akoi gi sing mayam sing asi count use to mong da sizine haina akhang ahi mayam sing na ngang ba akoi mayam thengna gre haidi hajik thoiba lan si maruina akoi gi amum da is minus su yengbe ai as a class of civilization ne sigi thoiba sai in Manipur gi nationalism ga India gi nationalism ga ani gi oiba class is da Bharat haiba si punjal na horo ko matam da Bharat ki constitution na tra Bharat ki niyam na tra Bharat ki leiba idea of Bharat se yadriba sing se maset thong na thugai bi yana da bagi da mak tongan ba khut akoi gi ethnic lanmi me am sem ga kanda akoi gi hana akoi gi India ga Manipur leiner ba conflict relationship se India Manipur conflict si ngasai gi armed conflict ai si samna hai da Manipur si armed conflict lai state amani na high baduni ai gi space thesis da armed political economy of armed conflict in Manipur hai bista ai PhD thesis de adu da ibani aduna ngasai gi armed conflict si resolve to bangam de armed conflict si ethnic conflict when transform to work na bagi posi ni India government syllabus na aduna leiba aikoi community sing sigi apun be united front hama leiraga Bharat Sarkar ga lan to butaragadi aikoi madugi mahutta moi community masen se na hanaragadi India gi security force su tingdaba aikoi duga security su sidaba moi masen hanaragadi akoi gi Manipur idea of Manipur se leibi yaroi haidana masigi tawlana bagi dam sahi kya sangna masagi shu gi namada KUKI Lalhouba sing openly pesa khain ba mokoi sing si tongan ba auxiliary forces sina ba samna ha ba koi gi BDF na leina BDF si village defense force hai si to bising kham lising to phangi moi police na to ba thabak sini moi na tawri se same thing police na to ba thabak moi operation yawi police ke pulli aduga naharon phaba da moi yawi check to da yawi police na to ba thabak tu regularize oi ba mong da natta ba da BDF na same ba smaina ngasai KUKI Lalhouba sing si akoi special paramilitary forces hai na akoi gi pura paramilitary da yaw to ba aduga madugi paramilitary ne to thabak tu ethnic lanmi sin to ya na ba area domination yana na ba sing da leiba phom sing da yana ba yamna sectarian oiba sigi post semgalak pa pot amane ba aduna sigi ultimate result ti haji akuna thoiba irang thorei si maitai sing da KUKI sing lanmi KUKI Lalhouba khrana attack to ngam ba mong da sa hatred si campaign to rei ne ba si state organized sponsored violence ai aduna akhang lai sing na haiba kanda Manipur the thoiba lan se is a Indian state sponsored or organized or sigi violence amakhak ni haidna akoi tonga tonga expert sing na akoi haibat akoi ta khre ko
ado madumak adum oigani haina khali aduga haiba sagi armed conflict gi ethnic conflict othoga akhoi masen je hatna haliba se madugi agenda do yaudrabadi akhoi lanji nahana loirane ba any UP da Bihar da na any state amda da kana ko amatana ai gi lam se sigi te jisima ai gi ni thana da Telangana state sema matam da Telangana gi people sing na sigi area se ai gi ni Andhra Pradesh ki mim da sang ba yaroi Telangana head same dri wa nongmei na kapa hat kani lam sembe yaroi na tawki bu leibe leite na same thing adumaina atop state ki se akhoi gi kano da West Bengal da akhoi Gurkha gi state ki demand leiri Bodo Territorial Council gi tonga tonga ba si mo democratic process ta tani ga demand du moina am khulai paiba singsna maitai sing de attack tawala ka da attack tawala de retaliate tawne ji masana du tholaka doine ba mamdi mitai sing na ngasi bokta community map se pujil laga koi ki minasi haidna leibani adubu yamna chawma mong ma khakta achaw scandal mong ma khakta mafam mari manga da simultaneously maitai je attack taw matung dragi mitai sing na su defend taw na bagi counter attack taw ko dinga si lang thoibane adubu consistently sahi ni makhai lang thole isidadi masayisida agenda ama wasigi pose irang si continue tawna na ba hojik su KUKI Lalhouba sing je ba sakana yokhalaga thammi ba pose masi leiringai di irang si loisloi aduna ngasagi haiba sai sanana haiba sai akogi leiba akoi hojik leiba film se sta akoi Manipur ki akogi moina sanari haise ngasagi wari sanaba matam da KUKI gi di civil society di Manipur gi civil society di amuko adagi tongan ba akoi gi kano kari akoi gi ukokomi amadi akoi kano gi maroina akoi civil folks haise di civil society ne ba maitai sing gi sanari bana da Manipur sa civil society ga sanaba ne ba ado KUKI gi di KUKI civil society KUKI NP ga sanaba nate ba KUKI NP gi KUKI Lalhouba sing du ga sanaba pot ne ba ado KUKI Lalhouba sing du da KUKI MLA mayam na moina akoi gi represent tawro na Guwahati da pham mi pham na hai graba ne ba aduna sigi posi KUKI Lalhouba sing si da legitimize tawrini ba sarkar na moida sagoli ni ba sarkar na moida tolopiri ni sigi pose loidribokti akoi gi irang si loiroi ba aduni si akoi maroi na yengmina do sigi pose ado ngasagi Manipur su thugai ge jo haiba thugai ge haiba kangbu du so dum wari sanai hai si kaino hai kanda si sina political legitimacy ma pira kanda mobilize the whole ne ba sakana noi sigi wase amuga da mathangi agenda da polo puyaroi sigi wase India kai bi yaroi haida non negotiable India gi sovereignty si non negotiable ni haiba smaina Manipur si Bharat ka lainaki bo treaty alliance ta independent kingdom oina lere badigi Bharat ka alliance semaga instrument of association amadi standstill agreement sign tawna ka da leike leibak ni aduna Manipur thugai basi India gi rights leite India gi article 1 na su haibani ko akoina India gi maroin Dr Noni na yam phasaba point khara puthokpa ma leibani andaki Delhi da su article 1 si akoi gi India haibasi state mayam na punjal la kan da semba leiba am oigibani na akoi masi kanamtana India dagi tongana tanabagi wafam leite haibagi wafam laka da Manipur di haiba mayam pul semba singgi manung da yaute ba tongana India gi constitution semba loire hairo matung da magi process laka na Manipur si bhat yaupani aduna ba sakana in principal level da Manipur se apunba Manipur ina bhat yaukibani tonganba independent kingdom oirambani nation state oina state oi leirambani aduna Manipur si thugai basidi akoi India na tawroi aduna nakoi hana leiminari ba community mayam singse punna leiminaga dawni aduga sakot thorangi potudi akoi khanasi haibigi natabida makoina insight tawraga inject tawraga Lalhouba khupu mayam sing sengbalaga lakhiba potuna akoi na ngasigi negotiation se tawung ngamdana leibane ba hojiksu maire KUKI singi thadok singi marakta maitai singi marakta akoi mayam wari sanaba nungsinaba ba singi marakta lei adubu ba sakana senggaliba KUKI Lalhouba khupusina Manipur thugai bagi agenda se leiba sida moina wari sanari ngai di akoi Manipur da tungdu leita ba ngamoiba aduna masi chasengna divide and rule haise aduna divide and rule khaidoga divide and rule toba hojik Manipur da governor na sangai festival tawni haise ju akoi tokai na thamaga akoi normal oire akoi yare haibu udna nabagi tawri neba tasengna India ki constitution manungda masi yadabane adu India Manipur sida India constitution je thugai ni
India Armed Forces si mathau to hondrini Supreme Court ki mathau to hondrini karima me amat to hondabida idang se adum thamal lakanda hayeng finally di moi si punba yadrabni na moi si singdana maitai satre tapaktana akoi gi kuki sing laktre aduna moi si tongana adum sumaina leirabni na status quo haibum leiko masi actually moi pundrabni na moi si tongana union da parliament da akoi kanoma akoi pass ama toroga moi si tongana semage haibi lauthokna nabagi adu oinanabagi neba moina sanariba preparation mayam se taseng na haibada ada masi tasen openly ba sarkarna hamakoi bu openly mobilize tawnabagi tanja pibani adu moina manipuri union territory semba yadre adu yadre haibasidi sisu drama neba yai hadi yaroi dana yai haibidi yaroi adubu madu yanabagi condition du create tawnanabu honabada any meeting kuda mathang da su meeting tawkana manipuri union territory demand tawre moina amuk yade hayana si smai sanari ne si pose ado man india gi sovereignty matang da wari sanare kana pau tab no thengnaroi ba adu baina ba sarkarna masi ba saka hai jate gi rate ko khoina haije ba saka hai base ba saka is the stakeholder akoi na moida tax pirini akoi na moida paisa pirini right to govern akoi manipur run tawro manipur govern tawro haibagi magi right se makoi gi khuta leidine ba aduna makoi khuta leibani moina issue si manipur gi issue si resolve tawgadawni haibasine adu manipur dadi moina withdraw tawrakanda akoi masen sin ai ngakna naba defense tawnaba se ai nongmei paidana aina ai khun ngakna nabagi daita aingonda lei aingonda sa state se leitrabane indian state se ai si manipur amorom dadi manipur gi leiba lamdam se ai maitai singa nasana nasabu defend tawjaro kuki singju nasana nasabu defend tawjaro Indian state security di lay roy haidana laybagi system na thamise it is a huge divide and rule haibado adugi pot ne habase akoi miyam na khangbam changi masida akoi normal oina laybam thokte aduga akoi normal oina leire aidi imphal gi manungda akoi masen ai tawning ba tawna yada leire haibi wakhal leiramagadi adugumba wakhalon singo thadok piu hajik lay film se it is much dangerous haibase it is not normal it is not peace but it is the indication of Manipur breaking haibase akoi kudimana gyan tamina se haibasima ai hygienic